ꯄꯥꯔꯤ ꯑꯃꯗꯤ ꯊꯧꯕ ꯄꯣꯛꯃꯤꯟꯅꯕ ꯃꯆꯤꯟ ꯃꯅꯥꯎꯅꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤꯅꯤ ꯍꯥꯏꯕꯗ ꯁꯣꯜꯂꯕ ꯃꯄꯥ ꯆꯥꯎꯔꯦꯜ ꯅꯠꯇꯅ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ꯫ ꯃꯈꯣꯏꯒꯤ ꯏꯃꯨꯡꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯃꯤ꯫ ꯂꯧꯆꯥ ꯁꯤꯡꯖꯥꯁꯨ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯃꯤ꯫ ꯈꯨꯜ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯎꯅꯔꯤꯕ ꯂꯧꯁꯤꯡ ꯑꯗꯨꯁꯨ ꯃꯈꯣꯏꯒꯤ ꯂꯧ ꯉꯥꯛꯇꯅꯤ꯫ ꯆꯥꯎꯔꯦꯜ ꯍꯧꯒꯠ ꯀꯥꯡꯈꯠꯄ ꯉꯝꯗ꯭ꯔꯗꯨꯅ ꯂꯩꯔꯛꯂꯤꯕ ꯑꯁꯤ ꯊꯥ 3 ꯍꯦꯟꯖꯤꯜꯂꯛꯂꯦ꯫ ꯆꯥꯎꯔꯦꯜ ꯃꯁꯥꯅꯁꯨ ꯈꯪꯖꯔꯝꯃꯤ ꯃꯍꯥꯛ ꯀꯨꯏꯅ ꯍꯤꯡꯂꯔꯣꯏ ꯍꯥꯏꯕ꯫ ꯃꯆꯥꯅꯨꯄꯤ ꯑꯅꯤꯅ ꯃꯄꯥꯕꯨ ꯃꯥꯏꯕ ꯑꯃꯗꯤ ꯃꯥꯏꯕꯤ ꯀꯌꯥ ꯀꯧꯗꯨꯅ ꯌꯦꯡꯍꯜꯂꯕꯁꯨ ꯀꯥꯟꯅꯕ ꯐꯪꯂꯝꯗꯦ꯫ ꯄꯥꯔꯤꯅ ꯑꯍꯟꯅꯤ꯫ ꯄꯥꯔꯤ ꯃꯁꯥꯒꯤꯗ ꯈꯟꯕ ꯃꯤꯑꯣꯏꯅꯤ꯫ ꯂꯥꯏꯔꯕꯁꯤꯡꯕꯨ ꯇꯥꯊꯤ ꯇꯥꯑꯣꯏꯅ ꯇꯧꯔꯝꯃꯤ꯫ ꯃꯉꯣꯟꯗ ꯃꯤꯅꯨꯡꯁꯤ ꯂꯩꯕ ꯍꯥꯏꯕꯗꯨ ꯃꯆꯦꯠ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯊꯧꯕꯗꯤ ꯃꯤꯅꯨꯡꯁꯤ ꯌꯥꯝꯅ ꯂꯩꯔꯝꯃꯤ꯫ ꯃꯤꯒꯤ ꯃꯇꯦꯡꯁꯨ ꯌꯥꯝꯅ ꯄꯥꯡꯂꯝꯃꯤ꯫ ꯏꯅꯥꯛ ꯈꯨꯜꯂꯦ ꯍꯥꯏꯗꯨꯅ ꯃꯁꯥꯗ ꯅꯥꯄꯜ ꯌꯥꯎꯖꯗꯦ꯫ ꯑꯗꯨꯅ ꯃꯤꯅꯁꯨ ꯃꯥꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯄꯥꯔꯤꯕꯨꯗꯤ ꯀꯅꯥꯃꯠꯇꯅ ꯅꯨꯡꯁꯤꯕꯤꯔꯝꯗꯦ꯫ ꯅꯣꯡꯃꯗꯤ ꯆꯥꯎꯔꯦꯜꯅ ꯃꯆꯥꯅꯨꯄꯥ ꯑꯅꯤꯕꯨ ꯃꯅꯥꯛꯇ ꯀꯧꯁꯤꯜꯂꯝꯃꯤ꯫ ꯄꯥꯔꯤ ꯃꯄꯥꯕꯨ ꯌꯦꯡꯗꯨꯅ "ꯄꯥꯕꯅ ꯑꯩꯈꯣꯏꯕꯨ ꯀꯧꯕꯤꯕꯕꯨ ꯀꯩ ꯍꯥꯏꯒꯦ?" ꯆꯥꯎꯔꯦꯜ ꯃꯆꯥꯅꯨꯄꯥ ꯑꯅꯤꯗ ꯌꯦꯡꯗꯨꯅ "ꯅꯈꯣꯏ ꯑꯅꯤꯁꯨ ꯍꯧꯖꯤꯛꯇꯤ ꯃꯇꯥꯡ ꯃꯇꯝ ꯆꯞ ꯆꯥꯔꯦ꯫ ꯑꯗꯨꯅ ꯄꯥꯕꯅ ꯍꯤꯡꯂꯤꯉꯩꯁꯤꯗ ꯅꯕꯥꯅꯤꯕꯨ ꯅꯨꯄꯤ ꯊꯤꯖꯤꯟꯕꯤꯔꯒꯦ ꯍꯥꯏꯅ ꯈꯜꯂꯦ꯫ ꯅꯣꯏ ꯑꯅꯤꯅ ꯀꯔꯤ ꯈꯜꯂꯤꯕ? ꯅꯈꯣꯏ ꯑꯅꯤꯅ ꯈꯟꯕꯗꯣ ꯄꯥꯕꯗ ꯍꯥꯏꯌꯨ꯫ ꯄꯥꯕꯅ ꯐꯅꯤ ꯍꯥꯏꯕꯗꯣ ꯅꯆꯥꯁꯤꯡꯒꯤꯁꯨ ꯑꯄꯥꯝꯕꯅꯤ꯫ ꯐꯔꯦ ꯐꯔꯦ, ꯑꯗꯨꯗꯤ ꯑꯩꯒꯤ ꯃꯔꯨꯞ ꯄꯤꯁꯛꯀꯤ ꯃꯆꯥꯅꯨꯄꯤ ꯑꯅꯤ ꯂꯩꯕꯅꯤ꯫ ꯑꯍꯟꯗꯨꯒꯤ ꯃꯤꯡꯅ ꯂꯦꯝꯕꯤ ꯀꯧꯕꯅꯤ, ꯑꯗꯨꯒ ꯑꯇꯣꯝꯕꯤꯗꯨꯒꯤ ꯃꯤꯡꯅ ꯆꯅꯨꯍꯦꯟꯕꯤ ꯍꯥꯏꯅ ꯀꯧꯕꯅꯤ꯫ ꯄꯥꯕꯅ ꯃꯔꯨꯞ ꯄꯤꯁꯛꯇ ꯃꯆꯥꯅꯨꯄꯤ ꯑꯅꯤꯗꯣ ꯏꯃꯧ ꯑꯣꯏꯖꯔꯒꯦ ꯍꯥꯏꯗꯨꯅ ꯍꯥꯟꯅ ꯍꯥꯏꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯅ ꯄꯥꯔꯤ, ꯅꯪꯅ ꯑꯍꯟꯅꯤꯅ ꯂꯦꯝꯕꯤꯗꯣ ꯂꯧꯔꯣ꯫ ꯑꯗꯨꯒ ꯊꯧꯕ, ꯅꯪꯅ ꯑꯇꯣꯝꯕꯅꯤꯅ ꯆꯅꯨꯍꯦꯟꯕꯤꯗꯣ ꯂꯧꯔꯣ꯫ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨꯁꯨ ꯃꯄꯥꯒꯤ ꯋꯥ ꯑꯗꯨꯗ ꯌꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯆꯤन ꯃꯅꯥꯎ ꯑꯅꯤꯗꯨ ꯂꯨꯍꯣꯡꯂꯝꯃꯤ꯫ ꯂꯦꯝꯕꯤ ꯃꯥꯒꯤ ꯅꯨꯄꯥꯒ ꯆꯞ ꯃꯥꯟꯅꯩ, ꯃꯤꯅꯨꯡꯁꯤ ꯂꯩꯇꯦ꯫ ꯃꯁꯥ ꯃꯇꯣꯝꯇꯒꯤ ꯈꯜꯂꯤ, ꯆꯥꯕꯁꯨ ꯌꯥꯝꯅ ꯐꯠꯂꯝꯗꯦ꯫ ꯅꯨꯡꯉꯥꯏꯕꯁꯨ ꯌꯥꯝꯅ ꯄꯥꯝꯂꯝꯃꯤ꯫ ꯑꯗꯨꯒ ꯆꯅꯨꯍꯦꯟꯕꯤꯅ ꯃꯥꯒꯤ ꯅꯨꯄꯥ ꯊꯧꯕꯒ ꯆꯞ ꯃꯥꯟꯅꯔꯝꯃꯤ꯫ ꯃꯤꯅꯨꯡꯁꯤ ꯂꯩ, ꯃꯤꯒꯤ ꯃꯇꯦꯡ ꯄꯥꯡꯂꯒꯇ ꯍꯔꯥꯎꯖꯩ꯫ ꯏꯁꯣꯔꯕꯨ ꯆꯦꯠꯅ ꯅꯤꯡꯖꯩ꯫ ꯆꯥꯎꯔꯦꯜꯁꯨ ꯃꯃꯧ ꯑꯅꯤ ꯂꯥꯛꯄꯗꯒꯤ ꯃꯥꯁꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯥ ꯑꯍꯟꯒꯤ ꯃꯒꯨꯟ ꯃꯄꯥ ꯆꯥꯎꯔꯦꯜꯅꯁꯨ ꯃꯨꯟꯅ ꯈꯪꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯍꯤꯡꯂꯤꯉꯩ ꯑꯁꯤꯗ ꯂꯟ ꯊꯨꯝꯁꯤꯡ ꯑꯁꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯒꯤ ꯆꯞ ꯃꯥꯟꯅꯅ ꯌꯦꯟꯅꯕꯤꯔꯝꯂꯒꯦ ꯈꯜꯂꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯇꯣꯛꯂꯕ ꯃꯇꯨꯡꯗ ꯆꯥꯎꯔꯦꯜꯅ ꯃꯆꯥ ꯑꯅꯤꯕꯨ ꯃꯥꯒꯤ ꯀꯥꯗ ꯀꯧꯁꯤꯜꯂꯝꯃꯤ꯫ ꯄꯥꯔꯤꯒ ꯊꯧꯕꯒꯁꯨ ꯆꯪꯂꯛꯏ꯫ "ꯄꯥꯕ, ꯅꯆꯥꯁꯤꯡꯕꯨ ꯀꯧꯕꯤꯕꯕꯨ?" "ꯄꯥꯕꯅ ꯅꯈꯣꯏ ꯑꯅꯤꯕꯨ ꯀꯧꯔꯤꯕꯁꯦ ꯑꯇꯩꯒꯤ ꯅꯠꯇꯦ꯫ ꯂꯩꯔꯤꯕ ꯂꯟ ꯊꯨꯝꯁꯤꯡ ꯑꯁꯦ ꯅꯈꯣꯏ ꯑꯅꯤꯒꯤ ꯃꯤꯡꯗ ꯑꯣꯟꯁꯤꯟꯕꯤꯔꯒꯦ ꯍꯥꯏꯅ ꯄꯥꯕꯅ ꯈꯜꯂꯤ꯫ ꯄꯥꯔꯤ ꯃꯄꯥꯕꯨ ꯌꯦꯡꯗꯨꯅ "ꯕꯥꯕꯥ, ꯑꯗꯨꯒꯤꯗꯃꯛ ꯄꯥꯕꯅ ꯀꯩꯁꯨ ꯋꯥꯕꯤꯒꯅꯨ꯫ ꯀꯔꯤꯒꯤꯗꯃꯛ ꯂꯟ ꯊꯨꯝ ꯑꯁꯦ ꯌꯦꯟꯅꯒꯅꯤ? ꯏꯆꯤꯜ ꯏꯅꯥꯎ ꯑꯅꯤ ꯈꯛꯇꯅꯤ꯫ ꯄꯨꯟꯁꯤ ꯆꯨꯞꯄ ꯏꯆꯤꯜ ꯏꯅꯥꯎ ꯅꯨꯡꯁꯤꯅꯅ ꯌꯨꯝ ꯑꯁꯤꯗ ꯄꯨꯟꯅ ꯂꯩꯒꯅꯤ꯫ ꯇꯥꯆꯧ, ꯅꯅꯥꯎꯒꯤ ꯑꯄꯥꯝꯕꯁꯨ ꯑꯗꯨꯃꯛꯅꯤ꯫ ꯄꯥꯕ, ꯑꯩꯈꯣꯏꯒꯤꯗꯃꯛ ꯀꯩꯁꯨ ꯈꯟꯕꯤꯒꯅꯨ꯫ ꯄꯥꯕꯒꯤ ꯑꯅꯥꯕꯁꯦ ꯍꯥꯟꯅ ꯐꯅꯕ ꯍꯣꯠꯅꯈꯤꯁꯦ." ꯆꯥꯎꯔꯦꯜꯗꯨ ꯃꯆꯥ ꯑꯅꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯊꯃꯣꯏ ꯄꯦꯟꯖꯔꯝꯃꯤ꯫ ꯆꯅꯨꯍꯦꯟꯕꯤ ꯃꯀꯨꯒꯤ ꯁꯦꯕꯥ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯦꯝꯕꯤꯗꯤ ꯇꯧꯔꯝꯗꯦ꯫ ꯆꯥꯛ ꯏꯁꯤꯡ ꯑꯗꯨ ꯆꯅꯨꯍꯦꯟꯕꯤꯅ ꯂꯣꯏꯅ ꯊꯣꯡꯂꯝꯃꯤ꯫ ꯂꯦꯝꯕꯤꯗꯤ ꯇꯨꯝꯕꯒ ꯆꯥꯕꯒ ꯇꯧꯗꯨꯅ ꯂꯩ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯆꯥꯎꯔꯦꯜꯁꯨ ꯇꯥꯏꯕꯪꯄꯥꯜ ꯊꯥꯗꯣꯛꯈꯤꯔꯝꯃꯤ꯫ ꯆꯥꯎꯔꯦꯜ ꯍꯦꯛ ꯂꯩꯈꯤꯗꯕꯒ ꯄꯥꯔꯤꯅ ꯂꯟ ꯊꯨꯝ ꯄꯨꯝꯕ ꯃꯥꯒꯤ ꯃꯤꯡꯗ ꯑꯣꯟꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯊꯧꯕꯕꯨꯅ ꯎꯃꯪ ꯃꯌꯥꯗ ꯂꯩꯕ ꯏꯪꯈꯣꯜ ꯑꯗꯨꯈꯛꯇ ꯊꯧꯕꯒꯤꯅꯤ ꯍꯥꯏꯅ ꯄꯤꯔꯝꯃꯤ꯫ ꯊꯧꯕꯁꯨ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯦ꯫ ꯃꯌꯥꯝꯕꯅ ꯃꯥꯒꯤꯗꯃꯛ ꯄꯤꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯃꯥꯒꯤ ꯅꯨꯄꯤ ꯆꯅꯨꯍꯦꯟꯕꯤꯒ ꯂꯣꯏꯅꯅ ꯂꯥꯛꯂꯝꯃꯤ꯫ ꯁꯪ ꯑꯗꯨ ꯌꯧꯔꯗꯨꯅ ꯁꯪ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯂꯛꯏ꯫ ꯁꯪ ꯑꯗꯨ ꯃꯤ ꯂꯩꯅꯗꯕꯒꯤ ꯌꯥꯝꯅꯁꯨ ꯃꯣꯠꯂꯝꯃꯤ꯫ ꯊꯧꯕꯒ ꯆꯅꯨꯍꯦꯟꯕꯤꯒ ꯆꯪꯗꯨꯅ ꯑꯃꯣꯠꯄꯁꯤꯡ ꯑꯗꯨ ꯁꯦꯡꯗꯣꯛꯂꯝꯃꯤ꯫ ꯆꯅꯨꯍꯦꯟꯕꯤꯅ ꯆꯥꯛ ꯊꯣꯡꯗꯨꯅ ꯆꯥꯗꯨꯅ ꯄꯣꯊꯥꯔꯝꯃꯤ꯫ ꯆꯅꯨꯍꯦꯟꯕꯤꯒ ꯊꯧꯕꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ "ꯃꯣꯏꯊꯥꯇꯣꯟ, ꯏꯕꯥꯅꯤ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯕꯗꯤ ꯌꯥꯔꯣꯏ꯫ ꯂꯩꯔꯤꯕ ꯏꯪꯈꯣꯜ ꯑꯁꯤꯗ ꯏꯟꯁꯥꯡ ꯅꯥꯄꯤ ꯊꯥꯅꯕ ꯇꯧꯁꯦ꯫ ꯑꯩꯁꯨ ꯈꯜꯂꯤꯕꯅꯤ, ꯍꯌꯦꯡꯗꯒꯤ ꯂꯩꯕꯥꯛ ꯇꯧꯕ ꯍꯧꯔꯒꯦ꯫ ꯅꯪꯁꯨ ꯑꯩꯉꯣꯟꯗ ꯂꯩꯕꯗꯒꯤ
ꯑꯩꯒꯤ ꯑꯋꯥꯕꯗ ꯅꯪꯁꯨ ꯌꯥꯎꯔꯦ ꯇꯧꯔꯤꯁꯦ꯫ ꯆꯅꯨ ꯍꯦꯟꯕꯤ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯋꯥꯗꯨꯅ ꯑꯗꯨꯝ ꯂꯩꯕ ꯌꯥꯕ꯭ꯔꯣ? ꯍꯣꯠꯅꯕꯕꯨ ꯂꯦꯞꯇ꯭ꯔꯕꯗꯤ ꯑꯩꯈꯣꯏꯁꯨ ꯅꯣꯡꯃꯗꯤ ꯅꯨꯡꯉꯥꯏꯔꯛꯈꯤꯒꯅꯤ꯫ ꯃꯇꯝꯗꯣ ꯉꯥꯏꯔꯁꯤ, ꯑꯍꯤꯡꯁꯤꯁꯨ ꯊꯦꯡꯂꯦ, ꯇꯨꯝꯅꯅꯕ ꯇꯧꯔꯁꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯅꯨ ꯍꯦꯟꯕꯤꯒ ꯊꯧꯕꯒ ꯇꯨꯝꯈꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯊꯧꯕ ꯉꯟꯇꯥ ꯍꯧꯒꯠꯇꯨꯅ ꯏꯪꯈꯣꯜ ꯑꯗꯨ ꯂꯩꯄꯥꯛ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯒꯤ ꯂꯩꯄꯥꯛꯇꯨ ꯅꯨꯡꯒꯨꯝꯅ ꯀꯜꯂꯤ꯫ ꯊꯧꯕ ꯃꯄꯨꯛꯅꯤꯡꯗ ꯈꯜꯂꯤ, ꯁꯤꯒꯤ ꯃꯐꯝꯁꯤꯕꯨ ꯏꯟꯁꯥꯡ ꯅꯥꯄꯤ ꯊꯥꯕ ꯌꯥꯒꯗ꯭ꯔꯅꯦ? ꯑꯗꯨꯝꯅ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯆꯅꯨ ꯍꯦꯟꯕꯤꯁꯨ ꯃꯈꯨꯠꯇ ꯌꯣꯄꯥꯛ ꯑꯃ ꯄꯥꯏꯗꯨꯅ ꯊꯣꯔꯛꯂꯝꯃꯤ꯫ ꯆꯅꯨ ꯍꯦꯟꯕꯤ ꯃꯄꯨꯔꯣꯏꯕꯅ ꯎꯪꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯀꯔꯤ ꯈꯜꯂꯤꯅꯣ ꯃꯣꯏꯊꯥꯃꯣꯆꯥ? ꯊꯧꯕ ꯃꯥꯒꯤ ꯅꯨꯄꯤ ꯆꯅꯨ ꯍꯦꯟꯕꯤꯗ ꯌꯦꯡꯗꯨꯅ, ꯅꯨꯄꯤ, ꯃꯐꯝ ꯑꯁꯦ ꯂꯩꯄꯥꯛ ꯑꯁꯦ ꯅꯨꯡꯒꯨꯝꯅ ꯀꯜꯂꯤ꯫ ꯃꯐꯝ ꯑꯁꯤꯗꯒꯤ ꯃꯅꯥ ꯃꯁꯤꯡ ꯊꯥꯕ ꯌꯥꯒꯗ꯭ꯔꯣ? ꯌꯥꯅꯅꯕ ꯃꯣꯏꯊꯥꯃꯣꯆꯥ ꯏꯕꯥꯅꯤ ꯆꯪꯗꯨꯅ ꯍꯣꯠꯅꯕ ꯇꯥꯔꯦꯗꯅ꯫ ꯍꯣꯠꯄꯨ ꯍꯣꯠꯅꯔꯕꯗꯤ ꯅꯣꯡꯃꯗꯤ ꯃꯍꯩ ꯁꯣꯏꯗꯅ ꯆꯥꯒꯅꯤ꯫ ꯂꯩꯕꯥꯛꯁꯦ ꯑꯩꯁꯨ ꯇꯧꯔꯛꯀꯦ꯫ ꯌꯥꯔꯅꯤꯗ, ꯑꯩ ꯑꯗꯨꯝ ꯇꯧꯔꯒꯦ꯫ ꯅꯪ ꯆꯥꯛ ꯏꯁꯤꯡ ꯂꯣꯏꯁꯤꯟꯖꯔꯨꯔꯣ꯫ ꯆꯥꯛꯇꯤ ꯑꯩꯅ ꯉꯁꯥꯏꯅ ꯉꯟꯅ ꯊꯣꯡꯂꯦ꯫ ꯅꯣꯡ ꯇꯥꯔꯛꯀꯗꯕꯁꯨ ꯀꯨꯏꯗ꯭ꯔꯦ꯫ ꯏꯪꯈꯣꯜꯁꯦ ꯍꯥꯟꯅ ꯑꯃꯨꯛꯇ ꯇꯧꯕ ꯂꯣꯏꯅꯕ ꯍꯣꯠꯅꯁꯦ꯫ ꯅꯪꯕꯨ ꯋꯥꯅꯤꯗ, ꯃꯣꯏꯊꯥꯃꯣꯆꯥꯗꯤ ꯋꯥꯔꯣꯏꯗ꯭ꯔꯣ? ꯑꯩꯅ ꯅꯨꯄꯥꯅꯤꯗꯅ, ꯑꯩꯅ ꯇꯥꯇꯣꯟ ꯏꯕꯥꯅꯤꯒꯤ ꯑꯃꯠꯇ ꯑꯣꯏꯔꯕꯅꯤ꯫ ꯑꯋꯥꯕ ꯀꯌꯥ ꯂꯥꯛꯂꯕꯁꯨ ꯅꯪ ꯑꯩ ꯆꯪꯗꯨꯅ ꯂꯥꯟꯊꯦꯡꯅꯕ ꯇꯥꯕꯅꯤ꯫ ꯊꯧꯕ ꯃꯥꯒꯤ ꯅꯨꯄꯤ ꯆꯅꯨ ꯍꯦꯟꯕꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯣꯃꯣꯟ ꯅꯣꯛꯆꯩ꯫ ꯐꯔꯦ ꯐꯔꯦ, ꯌꯥꯎꯔꯣ ꯌꯥꯎꯔꯣ꯫ ꯑꯁꯨꯝꯅ ꯊꯧꯕꯒ ꯆꯅꯨ ꯍꯦꯟꯕꯤꯒ ꯆꯪꯗꯨꯅ ꯅꯨꯡꯒꯨꯝꯂꯕ ꯂꯩꯕꯥꯛꯁꯤꯡ ꯏꯪꯈꯣꯜ ꯀꯣꯏꯕ ꯌꯥꯅꯅꯕ ꯃꯑꯣꯡꯗ ꯐꯖꯅ ꯇꯧꯔꯝꯃꯤ꯫ ꯑꯅꯤꯗꯨ ꯂꯩꯄꯥꯛꯇꯨ ꯇꯧꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯔꯝꯃꯤ꯫ ꯂꯥꯏꯕꯛꯇꯒꯤ ꯍꯨꯃꯥꯡꯁꯨ ꯆꯦꯟꯊꯔꯛꯏ꯫ ꯊꯧꯕ ꯃꯥꯒꯤ ꯅꯨꯄꯤꯅ ꯋꯥꯕ ꯑꯗꯨ ꯎꯕꯗ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯊꯧꯕ ꯆꯅꯨ ꯍꯦꯟꯕꯤꯗ ꯌꯦꯡꯗꯨꯅ, ꯉꯥꯏꯍꯥꯛ ꯄꯣꯊꯥꯈꯤꯁꯦ, ꯑꯗꯨꯒ ꯑꯃꯨꯛ ꯇꯧꯁꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯄꯣꯊꯥꯔꯝꯃꯤ꯫ ꯊꯧꯕꯅ ꯈ꯭ꯋꯥꯡꯆꯦꯠꯇꯨ ꯂꯧꯊꯣꯛꯇꯨꯅ ꯆꯅꯨ ꯍꯦꯟꯕꯤꯒꯤ ꯂꯥꯏꯕꯛꯇ ꯀꯥꯔꯤꯕ ꯍꯨꯃꯥꯡꯁꯤꯡ ꯑꯗꯨ ꯇꯩꯊꯣꯛꯄꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯅꯪꯕꯨ ꯋꯥꯕ꯭ꯔꯅꯦ? ꯋꯥꯗꯦꯗ, ꯀꯩꯒꯤ ꯋꯥꯗꯣꯏꯅꯣ? ꯑꯩꯉꯣꯟꯗꯒꯤ ꯇꯥꯃꯣꯆꯥꯅ ꯍꯦꯟꯅ ꯋꯥꯔꯝꯒꯅꯤ꯫ ꯑꯩꯗꯤ ꯍꯧꯖꯤꯛꯇ ꯇꯧꯕꯗ ꯉꯥꯏꯔꯤ꯫ ꯇꯥꯃꯣꯆꯥꯗꯤ ꯉꯁꯥꯏꯗꯒꯤ ꯇꯧꯔꯛꯏꯅꯦ꯫ ꯋꯥꯗꯦꯗ, ꯐꯅ ꯋꯥꯔꯕꯁꯨ ꯅꯪꯒꯤ ꯃꯥꯏꯊꯣꯡꯁꯤ ꯎꯕꯗ ꯑꯋꯥꯕꯁꯦ ꯄꯨꯡꯀꯥꯎ ꯀꯥꯎꯏ꯫ ꯑꯁꯤ ꯍꯥꯏꯔꯒ ꯑꯅꯤꯗꯨ ꯃꯣꯃꯣꯟ ꯅꯣꯛꯏ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯗꯤ ꯍꯧꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯅꯨꯡꯒꯨꯝꯂꯕ ꯂꯩꯕꯥꯛ ꯑꯗꯨ ꯐꯖꯅ ꯇꯧꯗꯨꯅ ꯏꯟꯁꯥꯡ ꯅꯥꯄꯤ ꯊꯥꯕ ꯌꯥꯔꯝꯃꯤ꯫ ꯆꯅꯨ ꯍꯦꯟꯕꯤꯅ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯍꯋꯥꯏ ꯃꯔꯨ ꯈꯔ ꯂꯩꯔꯝꯕ ꯊꯦꯡꯅꯔꯝꯃꯤ꯫ ꯍꯋꯥꯏꯁꯤꯡ ꯑꯗꯨ ꯏꯪꯈꯣꯜ ꯑꯗꯨꯗ ꯊꯥꯔꯝꯃꯤ꯫ ꯆꯅꯨ ꯍꯦꯟꯕꯤꯒ ꯊꯧꯕꯒꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯂꯩꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯄꯥꯔꯤꯒ ꯂꯦꯝꯕꯤꯒ ꯆꯥꯅꯤꯡꯕꯇ ꯆꯥ, ꯁꯦꯠꯅꯤꯡꯕꯗ ꯁꯦꯠ ꯇꯧꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤ꯫ ꯄꯥꯔꯤ ꯃꯈꯨꯠꯇ ꯁꯥꯔꯦꯡ ꯑꯆꯧꯕ ꯑꯃ ꯌꯥꯟꯗꯨꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯆꯪꯂꯛꯏ꯫ ꯂꯦꯝꯕꯤ ꯁꯨꯃꯥꯡ ꯃꯇꯣꯟꯗ ꯐꯝꯗꯨꯅ ꯅꯨꯡꯁꯥ ꯌꯥꯏꯔꯤ꯫ ꯄꯥꯔꯤ ꯃꯥꯒꯤ ꯅꯨꯄꯤ ꯂꯦꯝꯕꯤꯗ ꯑꯣꯟꯁꯤꯜꯂꯗꯨꯅ, ꯅꯨꯄꯤ, ꯑꯩꯈꯣꯏꯒꯤ ꯆꯥꯛ ꯊꯣꯡꯂꯕ꯭ꯔꯣ? ꯀꯗꯥꯏꯗꯒꯤ ꯊꯣꯡꯕꯅꯣ? ꯏꯪꯕꯁꯤꯗ ꯏꯔꯨꯖꯕ ꯇꯟꯗꯅ ꯂꯩꯔꯝꯂꯤꯕꯅꯤ꯫ ꯃꯄꯨꯔꯣꯏꯕꯅ ꯌꯥꯟꯗꯨꯅ ꯄꯨꯔꯛꯂꯤꯕ ꯁꯥꯔꯦꯡ ꯑꯗꯨ ꯎꯕꯗ, ꯁꯥꯔꯦꯡ ꯑꯁꯤꯗꯤ ꯑꯣꯟꯊꯣꯛꯅꯁꯨ ꯆꯥꯎꯈ꯭ꯔꯦꯅꯦ꯫ ꯍꯧꯖꯤꯛꯇ ꯐꯥꯕꯗ ꯉꯥꯏꯔꯤꯕ ꯁꯥꯔꯦꯡꯅꯤ꯫ ꯏꯔꯨꯗꯣ ꯊꯨꯅ ꯂꯨꯖꯊꯣꯛꯎ, ꯑꯗꯨꯒ ꯆꯥꯛ ꯊꯣꯡꯅꯅꯕ ꯇꯧꯔꯨ ꯂꯥꯛꯑꯣ꯫ ꯑꯩ ꯆꯥꯛ ꯂꯥꯝꯕꯅ ꯂꯣꯏꯔꯕꯅꯤ꯫ ꯍꯣꯏ ꯍꯣꯏ, ꯂꯥꯛꯆꯔꯒꯦ꯫ ꯄꯥꯔꯤꯁꯨ ꯉꯥ ꯑꯗꯨ ꯄꯨꯁꯤꯜꯂꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯑꯁꯨꯝꯅ ꯁꯥꯔꯦꯡꯗꯨ ꯍꯥꯎꯅ ꯊꯣꯡꯗꯨꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯆꯥꯒꯗꯕꯒꯤ ꯐꯝꯊꯔꯛꯏ꯫ ꯈꯪꯍꯧꯗꯅ ꯃꯄꯥꯟꯂꯣꯝꯗꯒꯤ ꯃꯤ ꯑꯃꯅ ꯀꯧꯔꯛꯂꯝꯃꯤ꯫ ꯀꯅꯥꯅꯣ? ꯃꯤꯅ ꯆꯥꯔꯝ ꯊꯛꯑꯝꯗꯥꯏꯁꯤꯗ ꯂꯥꯛꯂꯤꯕꯁꯤꯅ? ꯅꯪ ꯑꯝꯇ ꯊꯣꯛꯑ ꯌꯦꯡꯉꯨ ꯆꯠꯂꯣ꯫ ꯑꯩꯗꯤꯅꯦ ꯆꯥꯛ ꯂꯥꯝꯕꯅ ꯌꯥꯗ꯭ꯔꯦ꯫ ꯆꯥꯛ ꯆꯥꯕ ꯍꯧꯔꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯥꯔꯤ ꯃꯈꯨꯠꯇꯣ ꯍꯥꯝꯗꯨꯅ ꯆꯥꯛ ꯆꯥꯕ ꯍꯧꯔꯝꯃꯤ꯫ ꯂꯦꯝꯕꯤ ꯁꯧ ꯁꯧ ꯂꯥꯎꯗꯨꯅ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯏ꯫ ꯁꯨꯃꯥꯡꯗ ꯆꯥꯛꯅꯤꯕ ꯅꯨꯄꯥ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ, ꯁꯤꯗꯤ ꯆꯥꯛꯅꯤꯕꯅꯤꯗꯅ꯫ ꯍꯩ ꯆꯥꯛꯅꯤꯕ, ꯅꯪ ꯌꯨꯝ ꯑꯁꯤꯗ ꯀꯩꯗꯧꯕ ꯆꯪꯉꯛꯏꯕꯅꯣ? ꯆꯥꯛꯅꯤꯕ ꯑꯍꯜ ꯑꯗꯨ ꯂꯦꯝꯕꯤꯗ ꯌꯦꯡꯗꯨꯅ, ꯏꯆꯥꯅꯨꯄꯤ, ꯆꯥꯛ ꯂꯩꯔꯕꯗꯤ ꯈꯖꯤꯛꯇ ꯆꯥꯖꯒꯦ꯫ ꯅꯨꯃꯤꯠ ꯅꯤꯅꯤ ꯁꯨꯔꯦ ꯑꯩꯅ ꯆꯥꯛ ꯆꯥꯔꯛꯇꯕꯁꯦ꯫ ꯂꯦꯝꯕꯤ ꯃꯈ꯭ꯋꯥꯡ ꯃꯦꯠꯇꯨꯅ, ꯀꯗꯥꯏꯗꯒꯤ ꯆꯥꯛꯅꯣ? ꯅꯈꯣꯏꯗ ꯄꯤꯖꯅꯕ ꯆꯥꯛꯀ ꯑꯝꯇ ꯂꯩꯇꯦ꯫
ꯃꯐꯝ ꯑꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯀꯅꯨ ꯅꯤꯔꯒ ꯆꯥꯒꯗꯕꯒꯤ ꯁꯔꯨꯛ ꯊꯕꯛ ꯁꯨꯔꯒ ꯆꯥꯎ ꯅꯤꯔꯒ ꯆꯥꯅꯤ ꯈꯜꯂꯤꯗꯨꯕꯨ ꯏꯀꯥꯏꯗ꯭ꯔꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯥꯛꯅꯤꯕ ꯑꯗꯨꯕꯨ ꯌꯨꯝ ꯑꯗꯨꯗꯒꯤ ꯇꯥꯟꯊꯣꯛꯄꯤꯔꯝꯃꯤ ꯆꯅꯨ ꯍꯦꯟꯕꯤꯒ ꯊꯧꯕꯒꯅ ꯋꯥꯅ ꯍꯣꯠꯅꯖꯗꯨꯅ ꯍꯧꯖꯤꯛꯇꯤ ꯍꯋꯥꯏꯁꯤꯡ ꯑꯗꯨꯁꯨ ꯃꯇꯣꯟ ꯆꯣꯡꯂꯝꯃꯤ ꯊꯧꯕ ꯏꯪꯈꯣꯜ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗꯨ ꯁꯝꯕꯜ ꯊꯤꯡꯂꯝꯃꯤ ꯆꯅꯨ ꯍꯦꯟꯕꯤꯁꯨ ꯏꯃꯨꯡꯗ ꯊꯣꯛꯂꯛꯏ ꯆꯅꯨ ꯍꯦꯟꯕꯤ ꯃꯄꯨꯔꯣꯏꯕꯗ ꯌꯦꯡꯗꯨꯅ ꯃꯣꯏꯇꯥꯇꯣꯟ ꯆꯥꯛ ꯂꯣꯏꯔꯦ ꯆꯥꯛꯁꯦ ꯍꯥꯟꯅ ꯆꯥꯊꯣꯛꯄꯤꯔꯣ ꯑꯗꯨꯒ ꯀꯣꯟꯅ ꯇꯧꯕꯤꯔꯣ ꯍꯣꯏ ꯍꯣꯏ ꯂꯣꯏꯔꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯧꯕꯒ ꯆꯅꯨ ꯍꯦꯟꯕꯤꯒꯁꯨ ꯏꯃꯨꯡꯗ ꯆꯪꯂꯛꯏ ꯆꯅꯨ ꯍꯦꯟꯕꯤꯅ ꯃꯄꯨꯔꯣꯏꯕꯅ ꯆꯥꯛ ꯑꯗꯨ ꯐꯖꯅ ꯁꯦꯝꯂꯒ ꯄꯨꯊꯣꯔꯛꯏ ꯊꯧꯕ ꯃꯥꯒꯤ ꯅꯨꯄꯤꯗ ꯌꯦꯡꯗꯨꯅ ꯅꯪꯁꯨ ꯆꯥꯔꯁꯤ ꯂꯥꯛꯑꯣꯗꯅ ꯑꯩꯗꯤ ꯃꯣꯏꯇꯥꯇꯣꯟ ꯆꯥꯕ ꯂꯣꯏꯔꯒ ꯆꯥꯔꯒꯦ ꯊꯧꯕꯁꯨ ꯆꯥꯛꯇꯣ ꯆꯥꯕ ꯍꯧꯒꯦ ꯍꯥꯏꯗꯨꯅ ꯍꯦꯛ ꯇꯧꯕꯒ ꯃꯄꯥꯜꯗꯒꯤ ꯃꯤ ꯑꯃꯅ ꯀꯧꯕꯗꯨ ꯆꯅꯨ ꯍꯦꯟꯕꯤꯒ ꯊꯧꯕꯒꯅ ꯇꯥꯔꯝꯃꯤ ꯃꯣꯏꯇꯥꯇꯣꯟ ꯆꯥꯛ ꯆꯥꯕꯤꯔꯝꯃꯣ ꯃꯄꯥꯟꯗ ꯀꯧꯔꯤꯕꯁꯦ ꯀꯅꯥꯅꯣ ꯑꯩ ꯌꯦꯡꯂꯨꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯅꯨ ꯍꯦꯟꯕꯤ ꯃꯄꯥꯟꯗ ꯊꯣꯛꯈ꯭ꯔꯦ ꯆꯅꯨ ꯍꯦꯟꯕꯤꯅ ꯊꯣꯛꯂꯛꯄꯗ ꯑꯍꯜ ꯑꯣꯏꯔꯕ ꯆꯥꯛꯅꯤꯕ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯗꯨ ꯎꯕꯗ ꯆꯅꯨ ꯍꯦꯟꯕꯤꯅ ꯕꯥꯕꯥ ꯃꯥꯡꯒꯣꯜꯁꯤꯗ ꯀꯥꯈꯠꯄꯤꯔꯛꯑꯣ ꯆꯥꯛꯅꯤꯕ ꯑꯍꯜ ꯑꯗꯨ ꯆꯅꯨ ꯍꯦꯟꯕꯤꯗ ꯌꯦꯡꯗꯨꯅ ꯏꯆꯥꯅꯨꯄꯤ ꯆꯥꯛ ꯂꯩꯔꯕꯗꯤ ꯈꯖꯤꯛꯇ ꯆꯥꯖꯒꯦ ꯑꯩ ꯉꯔꯥꯡꯗꯒꯤ ꯆꯥꯛ ꯆꯥꯔꯛꯇ꯭ꯔꯤ ꯂꯩꯌꯦ ꯕꯥꯕꯥ ꯃꯥꯡꯒꯣꯜꯁꯤꯗ ꯀꯥꯈꯠꯄꯤꯔꯣ ꯑꯩ ꯆꯥꯛ ꯂꯧꯊꯣꯛꯆꯔꯨꯈꯤꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯆꯅꯨ ꯍꯦꯟꯕꯤ ꯏꯃꯨꯡꯗ ꯆꯪꯈꯤ ꯆꯅꯨ ꯍꯦꯟꯕꯤꯒꯤ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯃꯇꯧ ꯑꯗꯨꯗ ꯆꯥꯛꯅꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯊꯃꯣꯏ ꯑꯗꯨ ꯌꯥꯝꯅ ꯄꯦꯟꯖꯔꯝꯃꯤ ꯆꯅꯨ ꯍꯦꯟꯕꯤ ꯃꯥꯒꯤ ꯆꯥꯛ ꯁꯔꯨꯛꯇꯨ පුꯊꯣꯛꯇꯨꯅ ꯆꯥꯛꯅꯤꯕ ꯑꯍꯜ ꯑꯗꯨꯗ ꯄꯤꯖꯔꯝꯃꯤ ꯑꯍꯜ ꯑꯗꯨꯁꯨ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯆꯥꯔꯛꯇꯕꯒꯤ ꯆꯥꯛ ꯑꯗꯨ ꯌꯥꯝꯅ ꯍꯔꯥꯎꯅ ꯆꯥꯔꯝꯃꯤ ꯑꯍꯜ ꯑꯗꯨ ꯆꯥꯛ ꯇꯣꯛꯂꯗꯨꯅ ꯆꯅꯨ ꯍꯦꯟꯕꯤꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯏꯆꯥꯅꯨꯄꯤ ꯉꯁꯤ ꯏꯆꯥꯅ ꯆꯥꯛꯅꯤꯕ ꯑꯩꯕꯨ ꯄꯨꯛ ꯄꯦꯟꯅ ꯆꯥꯛ ꯄꯤꯖꯕꯤꯕꯒꯤ ꯏꯆꯥꯕꯨ ꯏꯁꯣꯔꯅ ꯆꯥꯟꯕꯤꯕ ꯑꯣꯏꯁꯅꯨ ꯆꯥꯛꯅꯤꯕ ꯑꯗꯨ ꯆꯅꯨ ꯍꯦꯟꯕꯤꯗ ꯕꯣꯔ ꯀꯌా ꯑꯃ ꯄꯤꯔꯝꯗꯨꯅ ꯆꯠꯈ꯭ꯔꯦ ꯆꯅꯨ ꯍꯦꯟꯕꯤꯁꯨ ꯏꯃꯨꯡꯗ ꯆꯪꯂꯛꯏ ꯊꯧꯕꯁꯨ ꯆꯅꯨ ꯍꯦꯟꯕꯤꯅ ꯆꯥꯅꯅꯕ ꯆꯥꯛ ꯈꯔ ꯃꯥꯒꯤ ꯄꯨꯈꯝ ꯑꯗꯨꯗ ꯈꯥꯛꯂꯝꯃꯤ ꯆꯅꯨ ꯍꯦꯟꯕꯤꯁꯨ ꯃꯄꯨꯔꯣꯏꯕꯅ ꯂꯦꯝꯂꯝꯕ ꯆꯥꯛ ꯑꯗꯨ ꯆꯥꯔꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔ ꯍꯧꯈ꯭ꯔꯦ ꯆꯅꯨ ꯍꯦꯟꯕꯤꯒ ꯊꯧꯕꯒꯅ ꯋꯥꯅ ꯊꯥꯖꯕ ꯍꯋꯥꯏ ꯑꯗꯨꯁꯨ ꯐꯖꯅ ꯄꯥꯜꯂꯦ ꯃꯗꯨ ꯎꯕꯗ ꯊꯧꯕꯒ ꯆꯅꯨ ꯍꯦꯟꯕꯤꯒꯗꯤ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯊꯧꯕ ꯃꯥꯒꯤ ꯅꯨꯄꯤ ꯆꯅꯨ ꯍꯦꯟꯕꯤꯗ ꯌꯦꯡꯗꯨꯅ ꯅꯨꯄꯤ ꯍꯋꯥꯏꯁꯦ ꯈꯔ ꯍꯦꯛꯂꯒ ꯂꯥꯏꯗ ꯀꯠꯂꯣ ꯑꯗꯨꯒꯅꯦ ꯍꯋꯥꯏ ꯊꯔꯥꯛ ꯎꯇꯤ ꯇꯧ ꯃꯣꯏꯇꯥꯇꯣꯟꯅ ꯄꯥꯝꯕ ꯎꯇꯤꯁꯤꯁꯨꯅꯦ ꯄꯥꯝꯈ꯭ꯔ ꯄꯣꯠꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯅꯣꯛꯃꯤꯟꯅꯩ ꯆꯅꯨ ꯍꯦꯟꯕꯤꯅ ꯍꯋꯥꯏ ꯑꯗꯨ ꯈꯔ ꯍꯦꯛꯂꯒ ꯂꯥꯏꯗ ꯀꯠꯂꯝꯃꯤ ꯑꯗꯨꯒ ꯎꯇꯤ ꯊꯣꯡꯅꯅꯕ ꯈꯣꯛꯂꯝꯃꯤ ꯍꯋꯥꯏꯗꯨ ꯍꯦꯛ ꯈꯣꯛꯄꯒ ꯑꯉꯛꯄꯒꯤ ꯃꯁꯛꯅꯤ ꯍꯋꯥꯏꯒꯤ ꯃꯔꯨꯁꯤꯡ ꯑꯗꯨ ꯁꯅꯥꯒꯤ ꯃꯔꯨ ꯉꯥꯛꯇ ꯑꯣꯏꯔꯝꯃꯤ ꯆꯅꯨ ꯍꯦꯟꯕꯤ ꯃꯥꯒꯤ ꯅꯨꯄꯥ ꯊꯧꯕꯕꯨ ꯀꯧꯔꯝꯃꯤ ꯊꯧꯕꯁꯨ ꯇꯥꯔꯗꯨꯅ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯏ ꯀꯩꯗꯧꯔꯤ ꯅꯨꯄꯤ ꯆꯅꯨ ꯍꯦꯟꯕꯤꯅ ꯍꯋꯥꯏ ꯊꯔꯥꯛ ꯃꯔꯨꯁꯤꯡ ꯑꯗꯨ ꯊꯧꯕꯗ ꯎꯠꯇꯨꯅ ꯍꯋꯥꯏꯗ ꯌꯥꯎꯔꯝꯃꯤ ꯊꯧꯕꯁꯨ ꯌꯥꯝꯅ ꯉꯛꯂꯝꯃꯤ ꯍꯋꯥꯏ ꯑꯗꯨ ꯃꯔꯨ ꯑꯗꯨ ꯌꯦꯡꯂꯝꯃꯤ ꯊꯧꯕ ꯍꯔꯥꯎꯅ ꯅꯨꯄꯤ ꯁꯤꯗꯤ ꯁꯅꯥꯅꯦ ꯃꯄꯨꯔꯣꯏꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯆꯅꯨ ꯍꯦꯟꯕꯤ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯃꯣꯏꯇꯥꯇꯣꯟ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯂꯥꯏꯔꯕ ꯀꯣꯛꯅꯅꯤ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯑꯋꯥꯕꯁꯦ ꯎꯕꯗ ꯏꯁꯣꯔꯅ ꯊꯧꯖꯥꯟꯕꯤꯔꯦ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯆꯅꯨ ꯍꯦꯟꯕꯤꯒ ꯊꯧꯕꯒ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤ ꯐꯖꯔꯕ ꯌꯨꯝ ꯑꯃꯁꯨ ꯁꯥꯔꯝꯃꯤ ꯂꯥꯏꯔꯕꯁꯤꯡꯒꯤ ꯃꯇꯦꯡꯁꯨ ꯄꯥꯡꯂꯝꯃꯤ ꯊꯧꯕꯒꯤ ꯄꯥꯎꯗꯨ ꯃꯕꯨꯛ ꯐꯠꯇ꯭ꯔꯕ ꯄꯥꯔꯤꯒꯤ ꯃꯇꯩ ꯃꯅꯥꯎꯅ ꯇꯥꯔꯝꯃꯤ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯅꯔꯝꯃꯤ ꯃꯇꯧ ꯀꯔꯝꯅ ꯃꯈꯣꯏꯅ ꯑꯁꯨꯛ ꯊꯨꯅ ꯅꯨꯡꯉꯥꯏꯈ꯭ꯔꯤꯕꯅꯣ ꯑꯩꯁꯨ ꯈꯜꯂꯤꯕꯅꯤ ꯅꯨꯄꯤ ꯅꯪ ꯆꯠꯇꯨꯅ ꯃꯈꯣꯏꯅ ꯈꯪꯍꯧꯗꯅ ꯅꯨꯡꯉꯥꯏꯔꯛꯂꯤꯕꯁꯤꯒꯤ ꯃꯔꯝ ꯈꯪꯗꯣꯛꯂꯨꯆꯣ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯋꯥ ꯑꯗꯨꯗ ꯂꯦꯝꯕꯤꯁꯨ ꯌꯥꯔꯝꯃꯤ ꯂꯦꯝꯕꯤꯁꯨ ꯆꯅꯨ ꯍꯦꯟꯕꯤ ꯈꯣꯏꯗ ꯂꯥꯛꯂꯝꯃꯤ ꯆꯅꯨ ꯍꯦꯟꯕꯤ ꯍꯣꯏꯒꯤ ꯌꯨꯝ ꯎꯕꯗ ꯌꯨꯝ ꯑꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ ꯆꯅꯨ ꯍꯦꯟꯕꯤ ꯃꯄꯥꯟꯗ ꯊꯣꯛꯂꯛꯄꯗ ꯃꯆꯦ ꯂꯦꯝꯕꯤ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯆꯅꯨ ꯍꯦꯟꯕꯤ ꯍꯔꯥꯎꯅ ꯏꯆꯦ ꯂꯥꯛꯏꯔꯣ ꯂꯦꯝꯕꯤ ꯅꯣꯛꯁꯤꯟꯅꯗꯨꯅ ꯍꯣꯏ ꯏꯆꯦꯁꯦ ꯅꯪ ꯎꯅꯤꯡꯃꯟꯗꯅ ꯂꯥꯛꯏꯕꯅꯦ ꯂꯥꯛꯑꯣ ꯏꯆꯦ ꯏꯃꯨꯡꯗ ꯆꯪꯁꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯅꯨ ꯍꯦꯟꯕꯤꯅ ꯂꯦꯝꯕꯤꯕꯨ ꯏꯃꯨꯡꯗ ꯄꯨꯁꯤꯟꯗꯨꯅ ꯆꯪꯂꯛꯏ ꯂꯦꯝꯕꯤ ꯆꯅꯨ ꯍꯦꯟꯕꯤꯗ ꯌꯦꯡꯗꯨꯅ
Chanu Henbi, nang ichebu warogano. Nataina nakoi anibu, yumdagi tanthokibado, ichedi yazadabani. Nataido, hujikti gyan tarabani. Iche, kaigi ichege itaigada warogadoino. Aikoigi ichege itaigana imasuni, ipasuni. Ado Chanu Henbi, matau karamna phibamase yuraklibano. Chanu Henbi na wari pumba tamlami. Wari singdo tabada mabuk phatrabi lembido ingkhol adubu moigi oiningai. Lembi ngaihak leiramlaga mayumda chatkre. Mayum hek yaubaga magi nupa parida wari pumba lirammi. Thaubusu ingkhol adubu magi oininglami. Nupi, ingkhol ado aikhoigi oidaba yade. Matau karamna ingkhol ado irai laina aikhoida pirakani. Aikhoi thaubadi yam pangbane ai themge. Lau singse mangonda loina pikrase. Aduga sana thokpi ingkhol aduna aikhoigi oirase. Lembi nokladuna nupa nangse khokte leidi leibajani. Aidi nahan makai khangde. Ado hojikti khanglaba natro. Ado nupi hayingse akhoi ani punna chatuna thaubaga Chanu Henbiga unarurase. Hoi unarurase. Asamna nongmado hauki nongaladuna lembiga pariga thauba khoigi mayumda lai. Pari thaubabu ubada kapsinaduna. Thauba, nang tamo chaubu amukta ngakpiyo. Tamo chauna inaubu mirairure. Ngasidi tamo chau yamna ningamaktre. Haujikti paabana thanamba lau ingkhol singase. Nangi mingda loina palabani. Paabana thanamba yumaduda lairuro. Tamo chaudi mafam asida lehaurage. Thaubaso mayambana hairiba wa aduda masu yarami. Parina mapana thanamba lau ingkhol singado thaubugi mingda palami. Thaubuga Chanu Henbiga su chatkre hojikti ingkhol ado parigi oihore. Pari nokladuna hairai. Nupi, aina haidra. Thaubuse yam pangmanina. Sana thokpa lamsibu irai laina pirami. Kayada panglibano. Kanadi nupi. Yompak lok thoklucho. Laipak tauraga sanagi hawai thananaba tause. Hoi nupa, ai lok thokluke. Lembi imungda changduna yopak ama puduna thoklai. Parina laipak tu taurami asamna matai manau ani du changduna ingkhol adubu laipak taurami aduga hawai tharami. Pariga lembigadi sanagi hawai palani haiduna harau jarami. Numit khuding hawai adubu adum yenglami. Hawai dusu maton jonglakle. Pari magi nupi lembide yengduna. Nupi, hawai se maton jonghen he. Jongi nupa. Sanagi hawai singse yolaba. Fazaraba ningthaugi konungumlaba yum ama saraga minai mayam ama thamduna. Ivanina ningthauga maharanigum leigadoribani. Adu nupa, aidi thaubaga Chanu Henbigado khul asidagi tanthokiba pami. Nang adugidi kaisu khaluranu. Aina paisa pairakpaga mabu khul asidagi tanthokani. Asamna matai manau anido nok-noktuna wari sanari. Matam khara leiraga hawai adusu palami. Hawai adusu aduki matik phazarami. Lembiga pariga changduna hawai adu heglami. Aduga khoglami. Makhoi anina khokpa khuding tin charaba hawai maru ngakta ngairami. Madu ubada lembi gyan mangduna laimaida haithakirami. Parina ising chaiduna laknarami. Matam kharagi matungda chaningai thakningai leiraktaduna chakniba oikirami. Chanu Henbiga thaubagadi laira anang kaya mateng pangduna nungaina pankirami.